ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯀꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯀꯥꯈꯠꯂꯛꯏ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯥꯡꯇꯛꯅꯕ ꯄꯣꯛꯄꯗꯤ ꯅꯠꯇꯦ, ꯃꯁꯥꯅ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯂꯨꯝꯅ ꯂꯧꯖꯕꯤ ꯑꯣꯏꯕꯅ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯟꯕꯗ ꯃꯀꯣꯛ ꯃꯆꯥꯗꯨ ꯂꯩꯈꯥꯏꯔꯛꯄꯅꯤ꯫ ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯁꯣꯜꯂꯤ, ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯅꯨꯡꯗ ꯐꯝꯕ ꯁꯥꯖꯠꯇꯣ ꯉꯁꯤꯗꯤ ꯑꯩꯅꯁꯨ ꯈꯪꯕ ꯎꯕ ꯉꯝꯂꯦꯗꯅ꯫ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ, ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯏꯟꯖꯔꯝꯂꯕꯗꯤ, ꯊꯃꯣꯅ ꯍꯥꯏꯕꯗꯣ ꯊꯥꯖꯔꯝꯂꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯃꯩꯁꯥꯗꯤ ꯂꯥꯡꯂꯝꯂꯣꯏꯀꯣ꯫ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯇꯝꯅ ꯁꯤꯔꯅꯤꯕꯣ꯫ ꯋꯥꯈꯜ ꯆꯥꯟꯅꯗꯕ, ꯊꯃꯣꯏꯁꯨ ꯇꯤꯟꯅꯗꯕ, ꯍꯛꯆꯥꯡꯗ ꯄꯨꯈꯠꯂꯛꯄ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯏꯃꯤ ꯐꯥꯎꯕ ꯎꯍꯟꯗꯅ ꯂꯥꯞꯊꯣꯛꯈ꯭ꯔꯁꯤꯔꯅꯤ ꯑꯩꯕꯨ꯫ ꯍꯌꯦꯡ ꯌꯥꯝ ꯋꯥꯒꯗ꯭ꯔꯥ? ꯑꯩꯅ ꯆꯦꯜꯂꯨꯔꯒ ꯂꯨꯍꯣꯡꯗꯅ ꯂꯩꯈ꯭ꯔꯒꯗꯤ ꯂꯩꯀꯥꯏꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯒꯅꯤ? ꯃꯁꯥꯅ ꯌꯥꯗ ꯅꯝꯗꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯕ ꯑꯣꯠꯄꯤꯔꯦ꯫ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯋꯥꯕꯗꯒꯤꯗꯤ ꯋꯥꯈꯜꯒꯤ ꯑꯋꯥꯕꯗꯨꯅ ꯁꯔꯨꯛ 100,000 ꯍꯦꯜꯂꯝꯒꯅꯤ꯫ ꯍꯩꯅꯤꯡꯗ꯭ꯔꯕ ꯃꯁꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯀꯣꯂꯦꯖ ꯆꯠꯂꯨꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯂꯟꯈꯣꯝꯕꯤ ꯑꯅꯤꯗꯨ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯒ ꯃꯄꯥꯟ ꯂꯥꯛꯄ ꯉꯥꯏꯅꯔꯝꯃꯤ꯫ ꯋꯥꯡꯂꯦꯝꯕ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯄꯄꯥ, ꯉꯁꯤꯗꯤ ꯊꯦꯡꯉꯤ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯗꯨꯕꯣ꯫ ꯄꯄꯥ ꯊꯕꯛ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏ, ꯅꯪꯒꯤꯁꯨ ꯄꯄꯥ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯕꯣ? ꯂꯥꯛꯇ꯭ꯔꯤ ꯀꯀꯥ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯀꯀꯥ ꯅꯪ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦ꯫ ꯄꯄꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯒꯦꯀꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯋꯥꯡꯂꯦꯝꯕ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯄꯥꯔꯤꯗ ꯀꯣꯜ ꯇꯧꯏ꯫ ꯄꯥꯔꯤꯁꯨ ꯔꯤꯡꯗꯨ ꯈꯔ ꯆꯠꯂꯒ ꯇꯠꯂꯝꯗꯥꯏꯗꯨꯗ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ, ꯋꯥꯡꯂꯦꯝꯕ, ꯀꯩ ꯍꯥꯏꯒꯦ? ꯇꯥꯃꯣ, ꯁꯅꯥꯊꯣꯏ ꯂꯧꯕ ꯂꯥꯛꯑꯕꯣ? ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤꯅꯦ ꯑꯩꯁꯦ, ꯆꯠꯇꯕ ꯌꯥꯗꯕ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯔꯕ꯫ ꯑꯣ, ꯂꯥꯛꯄꯤꯔꯅꯨ ꯇꯥꯃꯣ, ꯏꯆꯥ ꯑꯅꯤꯁꯦ ꯑꯩ ꯑꯗꯨꯝ ꯄꯨꯖꯔꯒꯦ, ꯇꯥꯃꯣ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯤꯔꯝꯃꯣ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯉꯥꯏꯔꯝꯃꯒꯦꯀꯣ꯫ ꯀꯣꯜꯗꯨ ꯊꯝꯅꯕꯒ ꯋꯥꯡꯂꯦꯝꯕ ꯁꯅꯥꯊꯣꯏꯗ ꯑꯣꯟꯁꯦ꯫ ꯁꯅꯥꯊꯣꯏ, ꯂꯥꯎ, ꯀꯀꯥ ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯆꯊꯣꯏꯕꯤ, ꯃꯅꯤꯡꯗ ꯐꯝꯒꯦ ꯍꯥꯏꯔ ꯃꯃꯥꯡꯗ ꯐꯝꯒꯦ ꯍꯥꯏꯔꯣ ꯅꯪꯕꯣ? ꯏꯕꯥꯅꯤ ꯃꯅꯤꯡꯗ ꯐꯝꯒꯦ ꯄꯄꯥ꯫ ꯅꯤꯡꯊꯤꯁꯨ ꯊꯣꯡ ꯍꯥꯡꯕꯤꯔꯒ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯀꯥꯍꯜꯂꯤ꯫ ꯋꯥꯡꯂꯦꯝꯕꯁꯨ ꯀꯥꯈꯠꯈ꯭ꯔꯦ꯫ ꯍꯤꯟꯖꯥꯊꯣꯏꯕꯤꯗꯤ ꯃꯆꯤꯟꯁꯨ ꯂꯦꯞꯇꯦ꯫ ꯄꯄꯥ, ꯁꯅꯥꯊꯣꯏꯁꯦ ꯆꯤꯁꯀꯤ ꯄꯤꯖꯥ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯤ꯫ ꯋꯥꯡꯂꯦꯝꯕ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ꯫ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯛꯏ꯫ ꯅꯤꯡꯊꯤ, ꯅꯪꯗꯤ ꯀꯩ ꯆꯥꯅꯤꯡꯕ? ꯁꯤꯡꯖꯨ ꯄꯥꯛꯅꯝꯒꯨꯝꯕ ꯆꯥꯅꯤꯡꯉꯤ꯫ ꯍꯣꯏ, ꯂꯩꯒꯤꯁꯦ꯫ ꯆꯊꯣꯏꯕꯤ, ꯁꯅꯥꯊꯣꯏ, ꯅꯣꯏꯕꯥꯅꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯆꯥꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯨꯝ ꯆꯥꯒꯦꯔꯣ? ꯀꯀꯥ, ꯒꯥꯔꯤꯗ ꯑꯣꯏꯅ ꯆꯥꯒꯦ, ꯀꯨꯝꯕ ꯋꯥꯏꯌꯦ꯫ ꯐꯔꯦ, ꯑꯩ ꯑꯁꯤꯗꯒꯤ ꯂꯩꯔꯒꯦ, ꯅꯣꯏ ꯑꯍꯨꯝ ꯒꯥꯔꯤꯗ ꯂꯩꯔꯝꯃꯨꯀꯣ ꯑꯗꯨꯗꯤ꯫ ꯍꯣꯏ ꯄꯄꯥ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯋꯥꯡꯂꯦꯝꯕ ꯀꯨꯝꯊꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯝꯕꯅ ꯂꯝꯕꯤ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯁꯅꯥꯊꯣꯏꯁꯨ ꯃꯤ ꯀꯣꯏꯖꯗꯕꯒꯤ ꯍꯧꯅꯁꯥ ꯅꯤꯡꯊꯤꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯇꯧꯏ꯫ ꯆꯆꯥ, ꯅꯪ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯅꯤꯡꯊꯤꯁꯨ ꯅꯣꯛꯃꯤ ꯑꯣꯟꯁꯤꯜꯂꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤ꯫ ꯆꯆꯥꯁꯦ ꯏꯁꯥ ꯉꯝꯗ꯭ꯔꯤꯌꯦ, ꯅꯥꯔꯤꯌꯦ꯫ ꯑꯩꯗꯤꯅꯦ ꯃꯃꯥꯅ ꯅꯥꯕꯗ ꯁꯦꯕꯥ ꯇꯧꯋꯦ꯫ ꯑꯩꯈꯣꯏ ꯅꯅꯥꯎ ꯄꯣꯛꯄꯗꯁꯨ ꯀꯣ ꯑꯩꯅꯒ ꯄꯝꯕꯤꯖꯥꯅꯤ꯫ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯃꯕꯨ ꯀꯪꯉꯤꯀꯥꯟꯗ ꯑꯍꯤꯡꯗ ꯅꯥꯔꯛꯄꯩꯀꯣ ꯄꯄꯥꯅꯅꯦ ꯅꯥꯈꯣꯛꯑꯒ ꯇꯨꯝꯃꯤꯅ ꯐꯃꯨꯡꯗꯩ ꯀꯥꯎꯊꯔꯤꯕ꯫ ꯍꯤꯟꯖꯥꯊꯣꯏꯕꯤꯅ ꯃꯈꯥ ꯁꯝꯊꯩ꯫ ꯑꯩꯈꯣꯏꯗꯤ ꯄꯄꯥꯅ ꯃꯃꯥ ꯀꯣꯟꯕꯤꯌꯦ꯫ ꯃꯃꯥ ꯅꯥꯔꯗꯤꯅꯦ ꯑꯩꯒꯁꯦ ꯃꯅꯨꯡꯗ ꯏꯟꯊꯣꯛꯆꯥꯅꯤ ꯈꯪꯕ꯭ꯔꯥ? ꯄꯄꯥꯅꯁꯨ ꯃꯃꯥꯁꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ, ꯃꯃꯥꯅꯁꯨ ꯄꯄꯥꯁꯦ ꯐꯠꯇꯦ ꯑꯗꯨꯝ ꯍꯥꯏꯕ꯫ ꯑꯗꯨ ꯑꯗꯨꯝ ꯀꯣ ꯅꯨꯡꯁꯤꯅꯖꯥꯅꯤ ꯃꯕꯥꯅꯤꯗꯤ꯫ ꯌꯥꯔꯦꯍꯦ, ꯍꯩꯅꯨ ꯇꯔꯦꯡꯁꯤꯗꯤ꯫ ꯉꯔꯥꯡꯁꯨ ꯄꯄꯥꯅ ꯃꯃꯥ ꯀꯣꯜꯂ ꯇꯨꯝꯕꯗꯣ ꯑꯩ ꯈꯪꯖꯩꯉꯣ꯫ ꯑꯩꯈꯣꯏꯁꯨ ꯀꯣꯜꯂ ꯇꯨꯝꯃꯤꯉꯣ꯫ ꯅꯅꯥꯎ ꯂꯩꯕꯗꯒꯤ ꯑꯩꯒꯁꯦ ꯂꯣꯏ ꯃꯤꯔꯥꯏꯕꯤ꯫ ꯑꯩꯁꯨ ꯅꯅꯥꯎ ꯂꯩꯔꯗꯤ ꯅꯣꯏꯗ ꯑꯣꯏꯅ ꯂꯥꯛꯀꯅꯤ꯫ ꯃꯃꯥꯁꯨ ꯄꯄꯥꯁꯨ ꯅꯅꯥꯎꯗ ꯂꯣꯏ ꯅꯨꯡꯁꯤꯈ꯭ꯔꯅꯤ꯫ ꯑꯅꯤꯗꯨꯒꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗꯅꯤ꯫ ꯅꯤꯡꯊꯤꯁꯨ ꯆꯩ ꯉꯥꯡꯗꯨꯅ ꯇꯧꯔꯨꯗꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯇꯧ ꯑꯅꯤꯗꯨ ꯌꯦꯡꯉꯤ꯫ ꯋꯥꯡꯂꯦꯝꯕꯁꯨ ꯂꯥꯛꯂꯦ꯫ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯆꯥ ꯑꯅꯤꯒꯤ ꯂꯩꯔꯛꯄ ꯄꯤꯖꯥꯗꯨ ꯄꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯒ ꯂꯩ꯫ ꯁꯠ ꯍꯦꯛ ꯂꯧꯗꯦ꯫ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯂꯧꯔꯒ ꯆꯥꯔꯣ ꯀꯩꯅꯣ? ꯄꯄꯥ, ꯑꯩ ꯊꯤꯅ ꯇꯧꯗꯣꯏꯔꯥ ꯅꯅꯥꯏ ꯂꯥꯛꯑꯒ? ꯅꯅꯥꯎ ꯂꯝ ꯍꯦꯜꯂꯁꯨ ꯑꯩꯉꯣꯟꯗ ꯇꯥꯏꯅꯗꯣꯏꯔꯥ? ꯀꯩꯗꯧꯕꯒꯤ ꯆꯊꯣꯏꯕꯤꯗ ꯇꯩꯅꯗꯣꯏꯅꯣ? ꯆꯊꯣꯏꯕꯤꯗꯤ ꯄꯄꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯁꯅꯥꯊꯣꯏꯅ ꯃꯣꯏ ꯅꯅꯥꯎꯅ ꯁꯣꯏꯔꯒ ꯃꯉꯣꯟꯗ ꯇꯩꯅꯩ ꯍꯥꯏꯔꯣ? ꯇꯥꯏꯅꯩꯉꯣ꯫ ꯑꯆꯥꯄꯣꯠꯁꯦ ꯆꯥꯊꯣꯛꯑꯁꯦ꯫ ꯁꯅꯥꯊꯣꯏꯅꯅꯦ ꯃꯣꯏ ꯅꯅꯥꯎꯅ ꯁꯣꯏꯔꯒ ꯃꯉꯣꯟꯗ ꯇꯥꯏꯅꯩ ꯍꯥꯏꯕ꯫ ꯇꯩꯅꯔꯣꯏꯌꯦ, ꯁꯦ, ꯑꯆꯥꯄꯣꯠ ꯁꯥꯅꯝꯇ ꯆꯥꯎꯁꯦ꯫ ꯁꯅꯥꯊꯣꯏꯅ ꯄꯦꯔꯤ ꯇꯧꯕꯗꯨ ꯎꯕꯗ ꯋꯥꯡꯂꯦꯝꯕꯁꯨ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯀꯥꯈꯠꯂꯛꯏ꯫ ꯅꯨꯡꯁꯤꯅ ꯄꯝꯕꯤꯗꯨꯅ, ꯀꯩꯗꯧꯔꯒꯦ ꯁꯅꯥꯊꯣꯏ ꯅꯪꯕꯣ?
ꯁꯦ ꯆꯥꯔꯣ ꯅꯪꯒꯤ ꯆꯤꯁꯇꯨꯅꯤ ꯆꯥꯔꯨꯕꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯁꯦ ꯀꯀꯥꯗ ꯏꯆꯥꯕꯨ ꯀꯩ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣꯕ ꯀꯀꯥ ꯄꯄꯥꯅ ꯑꯩ ꯇꯣꯏꯅꯒ ꯄꯥꯝꯕꯤꯗ꯭ꯔꯖꯥꯠꯅꯤ ꯅꯅꯥꯎꯇꯪ ꯄꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯅꯅꯥꯎꯗꯤ ꯑꯉꯥꯡ ꯑꯣꯏꯕꯩꯅꯤ ꯑꯗꯨꯒꯤꯁꯨꯅꯦ ꯄꯄꯥꯅ ꯅꯪ ꯅꯨꯡꯁꯤꯔꯝꯗꯣꯏꯅꯤ ꯁꯦ ꯀꯀꯥꯅ ꯏꯆꯥ ꯊꯣꯏꯕꯤꯒ ꯅꯪꯒꯒꯤ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯂꯩꯕꯤꯗꯣꯏꯅꯤ ꯄꯤꯖꯥ ꯁꯤꯟꯗꯣꯛꯀꯦꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯈꯜꯂꯨꯔꯒ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯟꯊꯔꯨꯗ ꯇꯟꯖꯥ ꯌꯦꯡꯂꯒ ꯊꯣꯏꯍꯦꯟꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯉꯁꯤꯗꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯁꯨ ꯃꯥꯡꯈ꯭ꯔꯒꯨꯝ ꯇꯧꯏ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯥꯡꯗ ꯊꯨꯅ ꯄ꯭ꯔꯚꯨ ꯆꯪꯁꯤꯜꯂꯛꯏ ꯊꯣꯏꯍꯦꯟꯕꯤ ꯍꯔꯥꯎꯅ ꯑꯌꯥ ꯅꯨꯄꯤ ꯀꯅꯥꯒꯤ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯈꯣꯏ ꯅꯤꯒꯨꯟ ꯈꯪꯅ ꯂꯣꯏꯅꯔꯛꯂꯒ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨꯗꯤꯅꯦ ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯄꯅꯤ ꯅꯪꯒ ꯇꯤꯟꯅꯔꯛꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯋꯥꯈꯜꯁꯤꯗ ꯅꯤꯡꯁꯤꯡꯅꯤꯡꯗꯦ ꯊꯣꯏꯍꯦꯟꯕꯤ ꯆꯪꯂꯛꯏ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯦ ꯑꯩꯅꯗꯤ ꯅꯪꯅ ꯌꯥꯝꯕꯨꯡꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯖꯒꯗ꯭ꯔꯥ ꯃꯥꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯅꯤꯅ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯨꯗꯤꯡꯃꯛ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯊꯣꯏꯍꯦꯟꯕꯤꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯕ ꯁꯦꯡꯗꯕ ꯌꯥꯝ ꯈꯪꯂꯤꯗꯨꯕꯨ ꯅꯪ ꯃꯥꯒ ꯀꯔꯤ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯔꯒꯦ ꯑꯔꯪ ꯑꯔꯛ ꯈꯔꯗꯨꯅ ꯄꯨꯟꯁꯤꯁꯤꯕꯨ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯨꯕꯨ ꯀꯩꯅꯣ ꯂꯩꯁꯤ ꯈꯪꯂꯧ ꯂꯧꯔꯛꯄꯅꯤ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯔꯦꯝꯅꯗꯨꯅ ꯈꯟꯖꯦꯜ ꯋꯥꯡꯒꯗꯣꯏꯁꯦ ꯅꯪ ꯅꯠꯇꯦ ꯃꯥꯡꯂꯤꯕꯁꯦ ꯑꯩꯅꯤ ꯊꯣꯏꯍꯦꯟꯕꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕꯅꯤꯅ ꯑꯇꯣꯞꯄ ꯂꯩꯀꯣꯜ ꯑꯃꯗ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦ ꯈꯔ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯂꯩꯀꯣꯜꯁꯨ ꯌꯧꯔꯛꯄ ꯌꯥꯏ ꯃꯇꯝꯗꯨꯗ ꯑꯔꯪ ꯑꯔꯛꯇꯨꯅ ꯅꯄꯨꯟꯁꯤꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯀꯩꯒ ꯂꯣꯏꯅꯔꯕꯅꯤ ꯀꯥꯎꯊꯣꯛ ꯂꯣꯏꯅꯔꯝꯃꯦ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯁꯤꯅꯤꯡꯕ ꯐꯥꯎꯔꯤ ꯅꯈꯣꯏꯒ ꯂꯣꯏꯅꯔꯝꯃꯦ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯨꯕꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯃꯒꯤ ꯆꯥꯟꯅꯕꯤ ꯃꯔꯨꯞꯇꯨꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯑꯩꯒꯤ ꯌꯦꯛꯅꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅꯪꯒ ꯂꯣꯏꯅꯔꯨꯗꯕ ꯀꯅꯥ ꯑꯃꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩꯅ ꯁꯨꯛ ꯊꯤꯅ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤꯕꯁꯦ ꯄꯣꯛꯂꯝꯗꯕꯁꯨ ꯌꯥꯕꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯂꯨꯅ ꯈꯟꯕ ꯅꯈꯣꯏ ꯑꯅꯤꯅ ꯁꯣꯔꯣꯛ ꯁꯤꯟꯅꯔꯒ ꯑꯩꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕꯁꯤꯗꯤ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯊꯥꯖꯔꯔꯣꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯑꯣꯏꯔꯒꯁꯨ ꯑꯩꯅꯁꯨ ꯑꯗꯨꯃꯛ ꯋꯥꯔꯧꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯂꯩꯈꯥ ꯇꯥꯍꯟꯒꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯍꯟꯒꯦ ꯈꯟꯗꯨꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯑꯩ ꯂꯥꯜꯂꯦ ꯃꯔꯨꯞꯇꯨꯕꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯜꯂꯛꯏ ꯊꯣꯏꯍꯦꯟꯕꯤ ꯄꯦꯟꯗꯕꯅ ꯍꯦꯟꯈꯤꯕꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨꯕꯨ ꯏꯟꯊꯣꯛꯂꯞ ꯂꯥꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯒꯦꯠꯇ ꯃꯥꯔꯁꯟꯁꯨ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯅꯨꯄꯥ ꯃꯥꯅ ꯊꯠꯆꯤꯜꯂꯛꯏ ꯑꯟꯗꯣ ꯆꯪꯒꯦ ꯅꯪ ꯑꯩꯒꯤ ꯋꯥ ꯇꯥꯗꯨꯅ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯀꯟꯅ ꯊꯧꯁꯤꯟꯕ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯑꯕꯦꯝꯃ ꯅꯪꯒꯤ ꯃꯩꯊꯦꯟꯒꯤ ꯂꯥꯡꯗꯨꯗ ꯄꯪꯊꯒꯗꯧꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯊꯨꯅ ꯆꯠ ꯅꯪ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯪ ꯅꯠꯇ꯭ꯔꯣ ꯀꯦꯐꯦꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯂꯦꯡꯒꯣꯟꯅꯗꯅ ꯆꯠꯈꯤꯕꯗꯣ ꯅꯨꯄꯤ ꯈꯨꯗꯤꯡ ꯆꯒꯠ ꯁꯨꯝ ꯇꯧꯒꯗꯕ ꯅꯨꯄꯥ ꯑꯣꯏꯔꯒꯗꯤꯅꯦ ꯈꯔꯁꯨ ꯂꯦꯝꯅ ꯂꯩꯕ ꯇꯝꯃꯣ ꯃꯤꯅꯥꯏꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯣ ꯆꯠꯀꯅꯨ ꯈꯪꯉꯕ꯭ꯔꯥ ꯅꯪꯒꯤ ꯑꯁꯣꯏꯕꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯗꯦ ꯑꯩꯒꯤ ꯑꯔꯥꯟꯕ ꯈꯛꯇꯅꯤ ꯅꯪꯅ ꯎꯔꯤꯁꯦ ꯅꯪꯕꯨ ꯇꯨꯀꯠꯆꯩ ꯅꯨꯡꯁꯤꯗꯦ ꯍꯩꯅꯗꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯁꯥꯒꯤ ꯅꯔꯥꯟꯗꯣ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯆꯍꯤꯗꯨꯒ ꯈꯔ ꯆꯥꯟꯅꯕ ꯋꯥꯠꯂꯤ ꯃꯥꯔꯁꯟ ꯃꯔꯥꯜ ꯑꯃ ꯂꯩꯔꯨꯕꯅꯤꯅ ꯋꯥꯗꯣ ꯉꯥꯡꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯥꯏꯗꯣꯛ ꯍꯧꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒꯗꯤ ꯄꯦꯟꯗꯕ ꯑꯃ ꯂꯣꯏꯅꯔꯒꯗꯧꯔꯤ ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯣ ꯑꯩꯒ ꯊꯪꯉꯤ ꯁꯦꯡꯅ ꯅꯨꯡꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯕꯨꯡ ꯂꯥꯛꯄ ꯎꯕꯗꯨꯗ ꯏꯊꯛ ꯊꯛꯀꯠꯂꯤ ꯇꯥꯃꯣ ꯂꯥꯛꯏ ꯑꯩ ꯆꯪꯉꯒꯦ ꯑꯟꯗꯣ ꯃꯥꯔꯁꯟ ꯃꯆꯤ ꯂꯦꯡꯗꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥ ꯅꯤꯛꯄ ꯍꯧꯔꯛꯂꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯋꯥꯡꯂꯦꯝꯕꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊ ꯆꯪꯁꯤꯜꯂꯛꯏ ꯃꯥꯔꯁꯟꯗ ꯍꯥꯟꯅ ꯑꯣꯟꯁꯤꯟ ꯋꯥꯍꯪ ꯇꯧꯗꯦ ꯆꯟꯇꯣꯝꯕꯤ ꯂꯨꯝꯊꯔꯞ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯨꯄꯤꯗꯨ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯇꯥꯃꯣ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯁꯦ ꯁꯨꯡꯂꯧ ꯂꯧꯔꯔꯣꯏ ꯊꯣꯏꯍꯦꯟꯕꯤ ꯍꯣꯏꯗ ꯐꯔꯦ ꯅꯪ ꯅꯁꯥꯅ ꯉꯝꯃꯅꯤ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯟ ꯇꯥꯔꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯕꯨꯡꯒꯤ ꯃꯈꯣꯡ ꯀꯣꯜꯂꯤ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯅꯣꯏꯒꯤ ꯅꯥꯛꯇ ꯂꯩꯇꯅ ꯀꯅꯥꯒꯤ ꯅꯥꯛꯇ ꯂꯩꯗꯣꯏꯅꯣ ꯊꯣꯏꯍꯦꯟꯕꯤꯗ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯕꯁꯦ ꯍꯥꯏꯔꯨꯕꯅꯤ ꯑꯩ ꯇꯥꯃꯣꯅ ꯄꯥꯝꯗꯕ ꯑꯝꯇ ꯇꯧꯗꯦ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯃꯉꯣꯟꯗ ꯂꯩꯕꯁꯨ ꯉꯝꯃꯣꯏ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯖꯒꯦ ꯇꯥꯃꯣ
ꯍꯤꯛ ꯍꯤꯛ ꯆꯤꯡꯕ ꯃꯈꯩ ꯀꯞꯆꯩ ꯅꯨꯄꯤꯗꯨ ꯎꯗ꯭ꯔꯤ ꯑꯗꯨꯝꯅ ꯑꯁꯣꯝꯕꯤ ꯃꯇꯧ ꯑꯃꯗ ꯅꯨꯄꯥꯗꯨꯅ ꯍꯥꯟꯅ ꯋꯥꯡꯂꯦꯝꯕ ꯃꯥꯔꯁꯟꯗ ꯑꯣꯟꯁꯤꯜꯂꯤ. ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯊꯧꯁꯥꯗꯦ. ꯄꯩꯁꯥ ꯄꯥꯏꯔꯦ, ꯁꯟꯒ ꯂꯩꯔꯦ. ꯏꯆꯟꯁꯤ ꯅꯪꯅ ꯇꯧꯔꯤꯈꯩ ꯌꯥꯔꯅꯤ. ꯅꯪꯒꯤ ꯅꯊꯛꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯇꯧꯔꯛꯂꯣꯏ ꯈꯟꯕꯒꯤꯔ? ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯗ ꯅꯣꯂꯨꯛꯅ ꯋꯥ ꯍꯥꯏꯕ ꯍꯩꯇꯕ ꯃꯥꯔꯁꯟ ꯃꯀꯣꯛꯇꯨ ꯅꯣꯟꯊꯗꯨꯅ ꯃꯔꯥꯜꯗꯣ ꯌꯥꯖꯔꯦ ꯍꯥꯏꯕꯒꯨꯝ ꯏꯚꯥꯏ ꯍꯥꯏꯅ ꯀꯧꯖꯒꯦ. ꯑꯩꯒꯤ ꯈꯟꯊꯍꯧꯗꯕꯅ ꯆꯍꯤ ꯅꯧꯔꯤꯕ ꯃꯤꯃꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯍꯜꯂꯦ. ꯈꯟꯊꯗꯕ, ꯅꯤꯡꯉꯛꯄꯗ ꯇꯧꯕ ꯋꯥꯈꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕꯅ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟꯈ꯭ꯔꯦ. ꯑꯩ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯦ. ꯑꯕꯦꯝꯃꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯏꯕꯥꯏꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ. ꯑꯩ ꯃꯥꯕꯨ ꯁꯦꯟꯅꯖꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ. ꯎꯍꯟꯈꯤꯕꯗꯣ ꯏꯕꯥꯏꯒꯤ ꯃꯥꯡꯗ ꯑꯩ ꯑꯕꯦꯝꯃꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯥꯅ ꯀꯜꯂꯛꯄ ꯐꯥꯎꯔꯛꯅꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯛꯅꯕ ꯑꯩꯅ ꯃꯆꯟꯒꯤ ꯊꯃꯣꯏꯅ ꯋꯥꯈꯤꯕ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯈꯥꯡꯈꯤꯕ ꯃꯤꯀꯨꯞ ꯈꯔꯗ ꯀꯔꯝꯅ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯉꯥꯛꯄꯤꯕ ꯉꯝꯂꯨꯒꯅꯤ. ꯋꯥꯡꯂꯦꯝꯕ ꯅꯨꯡꯁꯤꯅ ꯃꯆꯟꯕꯨ ꯆꯤꯡꯈꯠꯇꯨꯅ ꯀꯣꯟꯈꯠꯄꯤ. ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯅꯪꯒꯤ ꯇꯥꯃꯣ ꯂꯩꯔꯤꯁꯤꯗꯤ. ꯏꯆꯟꯕꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯦꯛꯁꯤꯟꯅ ꯊꯝꯒꯅꯤ. ꯏꯕꯨꯡꯅ ꯀꯣꯝꯊꯣꯛꯂꯨꯕꯅ ꯁꯣꯏꯕꯅꯤ. ꯆꯪꯉꯨ ꯃꯅꯨꯡꯗ. ꯑꯉꯥꯡꯒ ꯅꯝꯃꯒ ꯄꯨꯟꯅ ꯆꯪꯉꯨ. ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯗ ꯍꯟꯅ ꯌꯦꯡꯗꯦ. ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ. ꯋꯥꯡꯂꯦꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯅꯤ. ꯍꯥꯟꯅ ꯍꯦꯛꯇ ꯐꯤꯡꯒꯠꯇꯨꯅ ꯁꯪꯒꯠꯄ ꯇꯧꯗꯦ. ꯃꯥꯔꯁꯟ, ꯅꯪ ꯀꯌꯥꯝ ꯁꯦꯟꯖꯥꯎ ꯄꯥꯏꯕ, ꯁꯪꯒ ꯀꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ. ꯑꯗꯨꯕꯨ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯁꯦꯜꯅ ꯂꯩꯕ ꯐꯪꯗꯦ. ꯃꯁꯤꯃꯁꯨ ꯅꯪ ꯈꯪꯖꯤꯜꯂꯨ. ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯇꯅ ꯈꯟꯕꯗꯨꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ. ꯏꯆꯟꯒꯤ ꯄꯨꯟꯁꯤꯅ ꯂꯩꯈꯥ ꯇꯥꯔꯛꯄꯗ ꯑꯩꯁꯨ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ. ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯨ ꯑꯣꯏꯗꯨꯅꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯕꯗꯒꯤ ꯏꯆꯟꯕꯨ ꯁꯔꯝꯗ ꯂꯪꯁꯤꯜꯂꯒ ꯁꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯒꯗꯧꯕ ꯃꯕꯨꯡꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ. ꯅꯪꯒꯤ ꯁꯥꯖꯠ ꯌꯦꯡꯕꯅꯤ. ꯑꯗꯨꯕꯨ ꯅꯍꯥꯟ ꯎꯈꯤꯕꯅ ꯇꯧꯗꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯅꯈꯨꯠꯇ ꯏꯆꯟꯕꯨ ꯁꯤꯟꯅꯕ ꯑꯩꯅ ꯑꯣꯏꯊꯣꯛꯇꯦ. ꯏꯆꯝ ꯆꯝꯕ ꯀꯦꯅ ꯃꯧꯅ ꯏꯅꯥꯛꯇ ꯂꯩꯖꯕꯤ ꯏꯆꯟꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯩꯁꯥ ꯂꯥꯡꯅꯕ ꯍꯣꯠꯅꯕꯗꯤ ꯃꯕꯨꯡ ꯑꯩꯅ ꯂꯩꯔꯤꯈꯩ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯆꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯒꯗꯤ ꯂꯝꯆꯠꯇꯨ ꯁꯦꯝꯗꯣꯔꯛꯈꯣ. ꯏꯆꯟꯒꯤꯗꯃꯛ ꯁꯤꯕ ꯐꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯈꯣꯡꯐꯝꯗꯨ ꯂꯧꯕ ꯉꯝꯂꯛꯈꯣ. ꯉꯁꯤꯗꯤ ꯅꯪ ꯍꯜꯂꯣ. ꯃꯤꯅ ꯎꯔꯒ ꯐꯖꯗꯦ. ꯃꯔꯥꯜꯅꯤ. ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ ꯑꯅꯝ ꯀꯟꯗꯨꯅ ꯑꯄꯥꯝꯕ ꯇꯧꯔꯨꯕꯒꯤ ꯆꯩꯔꯥꯛꯅꯤ. ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ? ꯍꯣꯏ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯁꯤꯄꯤ. ꯃꯔꯨ ꯂꯨꯛꯊ ꯆꯠꯈꯤꯕ ꯅꯠꯇ. ꯋꯥꯡꯂꯦꯝꯕꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ. ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ. ꯋꯥꯡꯂꯦꯝꯕ ꯀꯩꯁꯨ ꯊꯣꯛꯈꯤꯗꯕꯒꯨꯝ. ꯆꯟ, ꯑꯩꯅ ꯁꯤꯡꯖꯨ ꯄꯥꯛꯅꯝꯒ ꯂꯩꯔꯛꯄꯅꯤ. ꯅꯅꯝꯃꯒ ꯇꯧꯔꯒ ꯆꯔꯥ ꯋꯥꯟꯊꯣꯛꯃꯤꯟꯅꯔꯣ ꯆꯠꯂꯣ. ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯑꯥꯎꯠꯁꯥꯏꯠꯇ ꯑꯣꯏꯅ ꯆꯠꯈ꯭ꯔꯒꯦ. ꯅꯣꯡꯃ ꯅꯤꯅꯤ ꯁꯤꯗ ꯈꯟꯅꯔꯁꯤ. ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ. ꯅꯪꯒꯤ ꯐꯣꯟꯗꯨꯗꯤ ꯄꯥꯏꯔꯨꯔꯅꯨ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯂꯦꯞꯇꯣꯞꯇ ꯗ꯭ꯔꯃꯥꯒꯨꯝꯕ ꯑꯣꯏꯅ ꯌꯦꯡꯉꯨ. ꯀꯣꯂꯦꯖꯇꯨꯁꯨ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯦꯞꯄꯨ. ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯇꯥꯃꯣꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ. ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯒ ꯂꯩꯃꯒ ꯑꯅꯤꯗꯨ ꯃꯊꯥ ꯁꯥꯅ ꯋꯥꯔꯤ ꯇꯧꯏ. ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯌꯥꯎꯗꯦꯗ. ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯇꯧꯗꯧꯔꯤꯁꯤ? ꯐꯖꯅ ꯍꯥꯏꯅꯔꯒ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯗꯅꯕ ꯁꯤꯟꯕ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯒꯤ ꯋꯥꯗꯣ ꯏꯪꯅ ꯀꯣꯟꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯍꯥꯏꯔꯒ ꯀꯩꯁꯨ ꯀꯤꯌꯥꯔꯛꯄ ꯍꯧꯅꯗꯦꯅꯦ. ꯃꯤꯁꯨ ꯃꯆꯥ ꯃꯆꯟꯗꯣ ꯄꯨꯛꯆꯦꯜ ꯍꯣꯡꯕ ꯃꯤꯗ ꯄꯤꯅꯤꯡꯕ ꯅꯠꯇꯦꯅꯦ. ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯌꯥꯎꯗꯦꯗ. ꯂꯨꯍꯣꯡꯕꯁꯤꯗꯤ ꯆꯣꯟꯊꯔꯕꯁꯨ ꯇꯣꯛꯄꯃꯛꯇꯤ ꯇꯣꯛꯇꯅꯕ ꯍꯣꯠꯅꯁꯤꯀꯣ ꯁꯝꯈꯥ. ꯑꯩ ꯅꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯇꯧꯒꯦ ꯒ꯭ꯌꯥꯟ ꯇꯥꯅ. ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯏꯅꯖꯔꯣ ꯅꯨꯡꯁꯤꯅ ꯇꯧꯅ ꯊꯦꯝꯂꯒꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯁꯤꯖꯟ 1 ꯂꯣꯏꯁꯤꯟꯖꯔꯤ. ꯃꯌꯥꯝꯅ ꯃꯐꯝ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ. ꯔꯣꯕꯤꯟꯁꯟ ꯀ꯭ꯔꯤꯌꯦꯇꯤꯞ ꯆꯦꯅꯦꯜꯅ ꯌꯥꯔꯛꯄ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯕ ꯋꯥꯠꯍꯧꯕ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯑꯣꯒꯁꯇꯒꯤ ꯁꯤꯖꯟ 2 ꯑꯣꯏꯅ ꯍꯥꯞꯆꯕ ꯍꯧꯔꯒꯅꯤ. ꯃꯇꯝꯗꯨ ꯐꯥꯎꯕꯗꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ. ꯋꯥꯔꯤꯁꯨ ꯆꯥꯡ ꯅꯥꯏꯅꯕ ꯍꯣꯠꯅꯖꯒꯦ.